Manipur Languages Features Channel Asibu Yengbiriba Kudima Ngankam Prameshwarna Ikai Kumnabu Uchari Channel Asida Sanduk Sagadava Asi Meeteilol Waaheithangnau Haibadi Meeteilol Waaheithangnau ni Sida Sanduk Sagadava Si Ngasigi Oinadi Iramdam Sanalaiba Kanglaipak Miramdagi Lona Sangsilakpa Kuki Narco Terrorist Singna Hatpi Kraba Meeteigi Maming Ama Wanjarake Masigi Oina Mai Maramda Hajarake Page 76-1 Meeteilol Waaheithangnau Ward 300 ka 14 Subda Wahai Sahunga Tramari Subda Krishna Kanta Sawajam Meetei Krishna Kanta Sawajam Meetei Mingta Noun Sanalaiba Kanglaipa Manipur da Laiba Yellow Meetei Sing Amasung Atopa Kanglaisa Manipuri Singbu Kananaba Honorami Manipur dagi Tonganba Laingak Lon Laitanaba Amasung Manipur gi Apunba Saktam Kananaba Honoramba Meeteini Mahakna Manipur gi Apunba Saktam Ngaknabagi damakta Mirai Baktagi Manipur da Sangsilakba Lam Karamba Chin Kuki Narco Terrorist Singna Manipur dagi Tonganba Laingak Lon Linkhanaba Atamnana Meetei Singbu Halakpada Chin Kuki Narco Terrorist Singbu Thingnanaba Honabada Chin Kuki Narco Terrorist Singna Hatpi Kiba Manipur Gidamakta Mathuai Thakiba Maraiba Ningba Athuba Meeteini Krishna Kanta Sawajamgi Maramda Number 1 da Hanbada Apokpa Sursan Sawajam Meetei Ani Subda Leipam Kapching Turel Wangma Ingkem Pareng Laikai Krishna Kanta Sawajam Meetei was the martyr defended Chin Kuki narco terrorist external aggressor non-indigenous people of Manipur with ultimate sacrifice for returning peace and integrity of Manipur without separate administration. Matang asida haining badi Meeteilol da iriba mayek singase haibadi Meetei mekta iriba mayek singase English tasu amu ithokchai maramdi karigino hai matamda hojik Manipur da Mirai Baktagi lakpa lona sangsilakpa refugee oina lakpa Chin Kuki narco terrorist singna Meetei kaya halakpa nupi angang yauna kaya halakpa icham chamna miyoi kaya halakpa mikap mirau kon na thalaba dam ama oiba maramna English ta iraga Mirai Bakta laiba Miram gi missing amadi Prithvi punbuda narco terrorist action aggressor sing ase haibadi separate administration lana pamba sing ase khangnabagi damakta English ta su thokchabani aduga hairiba samun hairiba Meeteilol ase Manipuri lol ase Meetei mek ta su amona ithokcharakani maramdi iramdam sanalaiba kangnaipa Ningkhatam na leramba lamdam amani haibasi Prithvi bipum khudimangsu khangnai Manipur da India da agreement amagi makhada merge tawkhibani maram aduna hojikti India sarkar na Manipur ase agreement ama inarga merge tawkhibani na atopa Mirai Baktagi changsilakpa narco terrorist kuki militant sing asidaida separate administration pibam thokte haibase Madu Khanabintam Unabgidamakta separate administration Pamjadaba Meetei Sing Amadi Kanglisa Singbu Ikai Kumnajaba Oi Maramna Mirai Baktagi Changsalakpa narco terrorist sing Hatpi Kraba Amadi Sohan Kraba
Mipum Kudimuksing Ase, Meeteising Ase, Manipur language feature channel Asida Matang Loinama Hapsarakani, Aduga, Mini Baktagi Lakpasing Asidi, IBD separate emission, Palm Singing Muktadi, Mapam Ashida, Wiming Pungdok Cherroy, Maramdi, Haiba, General Asidi, Manipur the Laiba, Mipum Kudimaki, Adi Manipur the Mapanda Laikraba, Inamdam, Kalaipapu Nung Shijava, Apun the Saktam Palmjava, separate emination Palm Dava, Kudimaki Oiva Maramna, Nandam Asigi, Apun the Saktam Kananaba, Ikai Kumnaja Oina, Mirai Baktagi Lakpa, Kuki Militan Singna, Narco terrorising Asina, Happy Kibasing Ase. Inamdam Asigi, Nung Shijaraba, Kanglaisha Sing Asi, Sohan Kraba, Shen Kraba Singdi, Matang, Meeteilol Waaheithangnau Matung ina Hapjarakani. Masigidi Manipur language feature channel Sina Sandok Tama Meeteilol Waaheithangnau Loijare, Yangbiraba Kudimaktu, Mankam Prameshwarna Ikai Kumna Usari, Matangi, Upload of Matamda, Aikoi Puna, Mohana, Unaminasi.